ꯑꯩꯒꯤ ꯁꯛꯐꯝ ꯎꯕꯗ ꯅꯈꯣꯏꯗ ꯍꯩꯅꯔꯣꯏꯗꯕ ꯃꯑꯣꯡ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕꯅꯤ. ꯅꯧꯍꯧꯅꯅ ꯑꯃꯨꯛꯀ ꯏꯁꯥꯕꯨ ꯁꯦꯝꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯕꯨ ꯄꯦꯜꯍꯟꯕ ꯉꯝꯒꯅꯤ. ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯖꯣꯖꯦꯐ ꯃꯦꯔꯤꯛꯅ ꯐꯣꯡꯗꯣꯛꯈꯤ. ꯃꯍꯥꯛ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯗ ꯑꯦꯂꯤꯐꯦꯟꯠ ꯃꯦꯟ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ. ꯗꯤꯐꯔꯦꯟꯠꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯦꯕꯜ ꯄꯔꯁꯟ ꯍꯥꯏꯔꯤꯕꯁꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯅ ꯑꯁꯣꯛ ꯑꯄꯟ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯈꯪꯅꯩ. ꯃꯈꯣꯏꯗ ꯐꯤꯖꯤꯀꯦꯜ, ꯃꯦꯟꯇꯦꯜ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯋꯥꯠꯄ ꯈꯔ ꯂꯩꯕꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯕ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯥꯡ ꯌꯥꯎꯏ. ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯡꯁꯀꯤ ꯃꯤꯡ ꯀꯅꯥꯅ ꯀꯥꯎꯒꯅꯤ? ꯃꯁꯥꯒꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯗ ꯇꯥꯡꯅ ꯅꯥꯒꯟꯕ ꯂꯩꯅꯥ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯍꯟꯗꯨꯅ ꯋꯤꯜꯆꯤꯌꯔꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯇꯥꯈꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯤ ꯋꯤꯜꯆꯤꯌꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯈꯤꯗꯦ. ꯑꯁꯨꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯈ꯭ꯔꯕ ꯑꯈꯟꯅꯅ ꯄꯤꯊꯣꯔꯛꯄꯁꯤꯒꯤ ꯂꯛꯇ ꯍꯦꯂꯦꯟ ꯀꯦꯂꯔ, ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ, ꯖꯣꯟ ꯃꯤꯜꯇꯟ, ꯃꯥꯏꯀꯦꯜ ꯕꯣꯜꯇꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯃꯈꯣꯏꯒꯤ ꯃꯤꯡ ꯑꯃꯗꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯈꯟꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ. ꯎꯠꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ. ꯎꯠꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯊꯧꯔꯝ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯇꯥꯃꯤꯟꯅꯔꯁꯤ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯚꯤꯖꯨꯑꯦꯂꯤ ꯏꯝꯄꯦꯌꯔꯗ ꯍꯋꯥꯏꯕꯝ ꯀꯦꯁꯣ ꯁꯤꯡ. ꯃꯍꯥꯛ ꯀꯦꯟ ꯕꯦꯝꯕꯨ ꯍꯥꯏꯕꯗꯤ ꯂꯤ ꯑꯃꯗꯤ ꯋꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯁꯥꯕꯒꯤ ꯀ꯭ꯔꯥꯐꯠ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯥꯏꯗꯤꯌꯦꯜ ꯕ꯭ꯂꯥꯏꯟꯗ ꯁ꯭ꯀꯨꯜꯗ ꯊꯧ ꯄꯨꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯦ. ꯏꯪ 1964ꯒꯤ ꯖꯨꯂꯥꯏ ꯑꯃꯗ ꯇꯥꯏꯕꯪꯄꯥꯜꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯍꯋꯥꯏꯕꯝ ꯀꯦꯁꯣ ꯁꯤꯡ ꯈꯣꯡꯍꯥꯝꯄꯥꯠ ꯈꯥꯃꯔꯟ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ. ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ, ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ, ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯤꯠ ꯎꯈꯤꯗꯕꯒꯤ ꯋꯥꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯤ. ꯑꯩꯒꯤ ꯄꯣꯛꯄ ꯑꯍꯟꯗꯨꯅ ꯆꯟꯗ꯭ꯔ ꯀꯧꯏ, ꯑꯗꯩ ꯏꯃꯥꯅ ꯀꯕꯣꯛꯂꯩ ꯀꯧꯏ. ꯑꯩꯒꯤ ꯂꯩꯐꯝꯁꯤꯅ ꯈꯥꯃꯟ ꯃꯌꯥꯏ ꯂꯩꯀꯥꯏ, ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯜꯂꯦ, ꯈꯣꯡꯍꯥꯝꯄꯥꯠ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ. ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯌꯥꯝꯃꯦ, ꯑꯩꯈꯣꯏ 9 ꯁꯨꯏ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ 2 ꯁꯨꯏ, ꯑꯩꯁꯦ ꯑꯇꯣꯝꯕꯤ ꯃꯆꯥꯅꯤ. ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 5 ꯁꯨꯏ, ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯟ. ꯃꯁꯤ ꯄꯣꯛꯄꯗꯒꯤꯗꯤ ꯅꯠꯇꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦꯕꯀꯣ. ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯅ ꯁꯨꯝ ꯇꯝꯕꯗ ꯑꯩꯁꯦ ꯀꯣꯏꯆꯦꯟ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯤꯠ ꯆꯤꯛꯑꯦꯅ ꯍꯦꯛꯇ ꯀꯞꯄꯤ ꯍꯥꯏ. ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯁꯣꯔꯅ ꯐꯨꯛꯂꯨꯞ ꯀꯥꯝꯃꯒ ꯑꯗꯨꯝ ꯍꯦꯛꯇ ꯐꯈꯤꯕ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯍꯧꯔꯛꯄ. ꯅꯨꯃꯤꯠ 9-10ꯁꯤ ꯀꯞꯄꯒ ꯑꯗꯨꯝ ꯃꯤꯠꯁꯤ ꯎꯏꯁꯜꯂ ꯂꯩꯒꯤ ꯍꯥꯏ. ꯑꯗꯨꯝ ꯅꯨꯃꯤꯠ 9-10 ꯑꯗꯥꯏ ꯍꯞꯇꯥꯃꯨꯛꯀꯤ ꯑꯗꯥꯏꯗꯣ ꯐꯥꯔꯀꯥꯟꯗ ꯃꯤꯠꯁꯤ ꯅꯥꯏ ꯑꯣꯏꯅ ꯀꯥꯏꯈꯤ ꯍꯥꯏꯕ, ꯆꯠꯈꯤ ꯍꯥꯏꯕ ꯑꯅꯤꯃꯛꯁꯦ. ꯃꯇꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒ ꯂꯩꯔꯝꯗꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯣ, ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯃꯈꯛ ꯑꯗꯨꯗ ꯄꯨꯈꯠꯂ ꯌꯦꯡꯀꯥꯟꯗ ꯑꯁ ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯂꯣꯏꯔꯦꯅ ꯍꯥꯏꯔꯛꯑꯦ. ꯖꯥꯇꯤꯒꯤ ꯊꯥꯛꯇ ꯁꯤꯟꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯆꯥꯡꯗꯝꯅꯕ ꯀꯌꯥꯗꯁꯨ ꯃꯅꯥ ꯃꯊꯨꯝ ꯀꯌా ꯐꯪꯂꯛꯈ꯭ꯔꯕ ꯀꯦꯁꯣ ꯁꯤꯡ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯧꯔꯛꯈꯤ. ꯃꯍꯥꯛꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯈꯤꯕꯒꯤ ꯋꯥꯔꯤꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯤ. ꯑꯩꯁꯦ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯇꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯩ ꯏꯃꯥꯗ ꯏꯄꯥꯗ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯕꯁꯦ ꯎꯁꯨ ꯎꯗꯕ ꯅꯪꯅ ꯀꯃꯥꯏꯅ ꯇꯧ ꯂꯥꯏꯔꯤꯛ ꯇꯝꯗꯣꯏꯅꯣ? ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯈꯨꯠꯅ ꯇꯧꯒꯗꯧ ꯅꯠꯇꯦ, ꯈꯨꯠꯅ ꯃꯥꯔꯒ ꯇꯝꯒꯗꯧ ꯅꯠꯇꯦ, ꯃꯤꯠꯅ ꯌꯦꯡꯉꯒ ꯇꯝꯒꯗꯕꯅꯤꯅ ꯍꯥꯏ. ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯄꯤꯛꯏꯕꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯠꯇ꯭ꯔꯦꯕ. ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯕꯗꯣ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯏꯄꯥꯒꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯌꯥꯔꯣꯏ, ꯅꯪ ꯃꯤꯉꯣꯟꯗ ꯌꯦꯠꯂꯨꯅꯤ. ꯇꯨꯃꯤꯟ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯂꯦꯕ. ꯁ꯭ꯀꯨꯜ ꯀꯥꯏꯑꯦꯕ ꯇꯨꯃꯤꯟ ꯃꯣꯏ ꯆꯠꯄ ꯀꯥꯟꯗꯨꯗ. ꯃꯗꯨ ꯃꯇꯝꯗꯨꯒꯤꯗꯤ LP skulul lamnebo skul leiteda matamduda kogi boraga purkanda kogi imanabsing tora bora purka chapminamane het pandit haibra LP skul ni oza makokto adugi sumang hedi koina like tamisi parase ne dum phaba mingchan mane di parase aina di sum phaba koi imanab chapmine di parase phada ko yumda halakanda aina pha parase moi dum aina khayelle ai oza sine oza chawo ko webo oza chawo sine teso nang like sam tamning bare oza yam tamning nang thona di nungai ke to nang ka di dum karo to mingchan ko pudi yaroi ne na thainde ko gi ahan ba ani subaga adai ki manga subai ne kala kala chale ko hosikan gi matam gi jam chana de ta manga subai paraga se di ani subai paraga se loi ko so sa di ha mek tam ko di hona imanab jing ke class manga su se
पास तौना लोई चनाखरे हाई स्कूल नुंथिल लोइन स्कूल कानाखरेबा एलपी स्कूल ना अयुक तमना अयुक काबने इथांदम नुंगाइ होरि नुंगाइ होक्ते तमदि तविजे साथोंग wi सानबा याम तरमे ai hese ozaga oheli LP school na tam parajing ozaga ta parajing da ina angang sing ado koi aina ga ozaga ohelaga ai class ke low ko tawre ba mai taw loisan ngare khala kan koi blind school si da hang e tin 73 da hang or mane ai jang kan de 77 gi mi ge tang trai ba ni da ina ming challe like tam ba hore nursery tamme yam li na tammi da line waram na sai madu tara mi tra ngam oiram gadra adai gi matam dani yam thuna promotion kai ai ham ran nursery tam ba de class 1 adum ka re mi ni humni le kan dum manga ni le kan mai ek su khoi gi koi brain mek se no den phai sa na ma di class 1 tha ka pi ai class 1 tha ka la ka de class 1 ni double promotion en tawon matang 77 da ming chan buduna 1984 da metric thai ni adagi college um ka re ne matam de college PUC har mi IT ga 6 PUC pass tar ka da adagi IT 7 da ai thabuk ki sang ne bo casual ne thabuk ki program political science da graduate lo college tam na graduate training je isu chale ba industry rom chat ali no time manage tor ka training me training lo ne na training lo ne na ka re ba ada isa lui koi waja sina line da kamai tak to no na ya ro na ya dre phana ma na ai waja khaji ki yaw je ke hai bi mo ya dre waja sin ya da ka ne ai na director se sang ni ada sang ga ina sar ai smai to nai am ai tam chani yam yaw je ni nge yaw je ke na ka na ada waja si kau sal kan asma to halum nai phaga dum tek dum to biron ma am thawai yaw je ji bo mai to na director sin to interview si to re ai fast ta re sina sin khalle training yaw kan da chung koi pai kha da kan de am da kan to por je ina oi la school chatpa horakpada chathok chasin gi bhara hunba ngamnaba mahakna kari pambai decision nakhiba imung support suwang bang da koi imung ji am forest family koi imung ji koi nangna wana horakpani na imung gi support sim da phang dra ai cha tar ana yang wana khona re da ina ham school ka da blind school hang ba ji hostel hangam dri ba ko adi kar ko tare ba matam da city bus am selmi city bus hairami father ji matam da yam sol na gan ai gi kai ti mari du da ma satangam dan sat le ba hara ga ji ma khai pi ba matam da GP college la me de ke kangla pa city da kummaga kangla pa ti college ba ji kong salaga tamai ne adu matam da GP college da blind hostel ji hangam me ba matam khara du da leram me school jo hostel jung oi ba yum nei lak pa si da yamna problem mai tar bara ji puthok ngai li tan aina ha nei ji thumok ko matungon ma sa ji hai ye ko si nongdang ji hala ka na school hala ka na tungon ma thumok ko polang mi sa mi yo lo nung ti bara je hunno hona ba tamai ta no sena school ji ka ya hainari bani necessity is the mother of invention tangai fadaba matang matam kayana satkadaba lambi lawgadaba khongthang takpi utpidaba natte masagi school chatnabagi bhara puba ngamnaba thumok tungol polang phaurana chingba posuk sing saduna sel tanba horkhiba kesona khut sahibagi lammasida kamdona changkhiba matau karamna posak sing asi saba horkhiba akoi father je thumok tunggon polang adi porano loi sa ba darga ora me aduna ma loi sa ba adu dige ne sum hangja horga dum heu bai tare phaura saba thumok polang saba hangen tauba masak tanbagi khudong chadabana kari mayok narakpa masamakna adumak wa yanba makta oidabasu kamdona honarakpa haibigi matangda asumna hairi wa yanba kanu stai di loi he ade angang ngi de hona ko ai kai ji khutsa ji khar ko ka yagal le mam singkar sing jalai mi utakar usa thar ine ko khoi ji angang ngi de hona aduna wa yanbi possibility problem leite mengon da hangen taw ba khot pa sana ba khot na taw to paya ge sim si ba ga ji khoi father na taw ni na ma na fire par adum mai ma taw du tamaga ma na taw du adum chap ma na taw ka adum mai taw adum hai bane adu sa ba ko pa ji dum asum tamak pa hai tare ne sanglaba punsigi khongchada sida minok maisa mayamgi chaina mayok narakpa matamdana kamdona khangkhiba taibang sembiba mapudana kari haina muk wakat liba minok maisa awa basidi adum thengnai migi minok maisa ide adum thengnai du ta kari bu haironi tamam khangde tongalawni aduna ngasagi kari haidong hone sum sanamina bada angang mena sanamina nami su dana kari lai no khoi sanamar ke yaw no ka ba ai adu digi aina phuna na tawga phuna ba ke yaw ge digi moi ahallamani la kanda nang ai isa phu na angang phu ba na ai ngon da ta na phu ga yaw ge da du sentiment shop thabu yam lai her jane du yum hala num ka pa yam saunang jane e chola sauning ba hai ta ne
ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯁꯣꯛꯍꯜꯂꯤꯕ ꯃꯤꯒꯤ ꯃꯤꯃꯥꯟ ꯍꯟꯗꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯃꯄꯨꯅꯨꯡ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯅ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯔ ꯋꯥꯔꯧꯕ ꯂꯩꯔꯤ ꯃꯊꯪ ꯃꯄꯣꯛꯇꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯨꯅ ꯄꯣꯛꯆꯒꯦꯅ ꯑꯗꯨꯝ ꯏꯁꯣꯔꯗꯕꯨꯗꯤ ꯅꯤꯖꯩ ꯑꯗꯨꯝ ꯅꯤꯖꯔꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥꯗ ꯊꯦꯡꯅꯈꯤꯕ ꯅꯤꯡꯍꯟꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯕ ꯀꯝꯗꯧꯅ ꯏꯁꯥꯕꯨ ꯊꯧꯅꯥ ꯍꯥꯞꯆꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯏꯊꯤꯜ ꯀꯝꯗꯧꯅ ꯄꯣꯛꯍꯟꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗꯅ ꯀꯦꯁꯣꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯤ ꯑꯩꯈꯣꯏꯁꯦ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯔꯒ ꯀꯦꯝ ꯑꯃ ꯆꯠꯂꯦꯕ ꯗꯤꯃꯥꯄꯨꯔꯗ ꯑꯗꯨ 1982 ꯑꯗꯨꯋꯥꯏ ꯃꯥꯜꯂꯦ ꯀꯦꯝ ꯑꯃ ꯆꯠꯄꯁꯤꯗ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯁꯤꯗ ꯍꯣꯖꯥꯏꯗ ꯆꯠꯀꯦꯅ ꯇꯧꯀꯥꯟꯁꯤꯗ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯁꯤꯗ ꯑꯩꯗꯤ ꯎꯗꯕꯅꯤ ꯈꯪꯗꯦꯀꯣ ꯑꯎꯕꯁꯤꯡ ꯁꯨꯝ ꯇꯝꯕꯗꯒꯤ ꯍꯥꯏꯕꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯊꯔꯣ ꯑꯣꯜꯂꯒ ꯃꯈꯨꯠꯁꯨ ꯌꯥꯎꯗꯦ ꯃꯈꯣꯡꯁꯨ ꯌꯥꯎꯗꯦ ꯑꯗꯨ ꯊꯔꯣ ꯄꯩꯁꯥ ꯅꯤꯔꯤꯁꯦꯅ ꯑꯩꯅ ꯂꯨꯄꯥ 5 ꯊꯥꯗꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯅ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯨ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯊꯦꯡꯅꯈꯤꯕꯅꯤꯅ ꯃꯣꯏ ꯃꯄꯥꯟꯒꯤ ꯃꯤꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯎꯕꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯗꯦ ꯒꯥꯏꯗꯀ ꯐꯖꯅ ꯇꯧꯋꯦꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯈꯤꯇꯪ ꯋꯥꯠꯄ ꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁ ꯈꯔ ꯋꯥꯠꯄꯗꯧꯅ ꯇꯧꯋꯦꯕ ꯑꯇꯣꯞꯄ ꯗꯦꯜꯂꯤꯒꯨꯝꯕ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯆꯠꯀꯥꯟꯗ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯌꯥꯎꯗ꯭ꯔꯕ ꯊꯔꯣ ꯑꯣꯜꯂꯒ ꯕꯤꯈꯥꯅꯦꯕ ꯂꯩꯍꯧꯋꯦ ꯑꯁ ꯑꯗꯨꯐꯥꯎꯗ ꯍꯤꯡꯍꯧꯔꯤꯗ ꯍꯥꯏꯅ ꯈꯜꯂꯒ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯁꯨꯝ ꯈꯜꯂꯛꯄ ꯀꯥꯟꯗ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯇꯣꯜꯂꯦ ꯈꯜꯂꯒꯁꯨ ꯑꯩꯉꯣꯟꯗ ꯇꯣꯟꯊꯕ ꯑꯃ ꯂꯩꯔꯝꯕ ꯑꯩꯅ ꯋꯥꯡꯉꯦꯅ ꯈꯜꯂꯒꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯕ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨ ꯂꯩ ꯈꯜꯂꯀꯥꯟꯗ ꯑꯩꯅ ꯋꯥꯈꯟꯗꯣ ꯗꯥꯏꯚꯔꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯈꯟꯁꯦ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠꯅꯤ ꯈꯜꯂꯒ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯗꯥꯏꯚꯔꯁ ꯇꯧꯅꯕ ꯍꯣꯠꯅꯖꯔꯦ ꯇꯉꯥꯏ ꯐꯗꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯂꯤꯋꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯁꯥꯔꯝꯕꯗꯒꯤ ꯊꯕꯛ ꯆꯪꯈꯤꯕꯁꯤꯅ ꯀꯝꯗꯧꯅ ꯆꯪꯈꯤꯕ ꯇꯥꯃꯤꯟꯅꯁꯤ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯌꯥꯎꯔꯀꯥꯟꯗ ꯏꯟꯗꯁꯇ꯭ꯔꯤꯗꯒꯤ ꯑꯩꯅ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯌꯦꯡꯍꯜꯂꯨꯒꯦꯅ ꯂꯤꯅ ꯂꯣꯟꯕ ꯕꯥꯁꯀꯦꯠ ꯑꯃꯈꯛ ꯑꯩꯅ ꯂꯣꯟꯖꯕ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯕ ꯗꯥꯏꯔꯦꯛꯇꯔꯁꯦ ꯍꯦꯛ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯑꯩꯈꯣꯏ ꯍꯦꯛ ꯁ꯭ꯀꯨꯜꯁꯦ ꯍꯥꯏꯖꯤꯜꯂꯛꯄꯁꯦ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯁꯣꯁꯥꯏꯕ ꯗꯥꯏꯔꯦꯛꯇꯔꯁꯦ ꯒꯃꯤꯅꯤ ꯀꯧꯋꯦꯕ ꯀꯩꯁꯨ ꯅꯪꯗꯤ ꯀꯅꯥ ꯁꯥꯕꯅꯣꯅ ꯍꯥꯏꯔꯗꯤ ꯃꯥꯅ ꯄꯥꯄꯠ ꯆꯦꯟꯊꯣꯛ ꯌꯥꯝ ꯆꯝꯃꯦꯕ ꯃꯥꯁꯦꯀꯣ ꯃꯥꯅ ꯄꯥꯄꯠ ꯊꯣꯛꯂꯒꯅ ꯀꯩꯁꯨ ꯅꯪ ꯀꯗꯥꯏꯗ ꯄꯣꯔꯛꯏꯅꯣ ꯍꯪꯉꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯦꯗꯥꯝ ꯑꯩ ꯏꯟꯗꯁꯇ꯭ꯔꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯌꯦ ꯑꯗꯨ ꯁꯤ ꯑꯣꯖꯥ ꯃꯌꯥꯝ ꯌꯦꯡꯍꯟꯒꯦꯅ ꯄꯨ ꯂꯥꯛꯄꯅꯦ ꯍꯥꯏꯔꯒꯅꯦ ꯑꯁ ꯅꯪ ꯐꯖꯔꯗꯤ ꯅꯪ ꯊꯕꯛ ꯑꯃ ꯍꯥꯞꯄꯤꯅꯕ ꯇꯧ ꯇꯥꯔꯦꯅ ꯍꯥꯏꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯈꯤꯕ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ 1987ꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯕꯛꯁꯦ ꯍꯥꯞꯄꯤꯌꯦ ꯃꯥꯅ ꯀꯦꯖꯨꯋꯦꯜꯅ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯐꯅ ꯀꯨꯏꯅ ꯄꯨꯔꯝꯃꯦ ꯁꯣꯁꯤꯌꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯅ ꯑꯃ ꯍꯥꯡꯉꯝꯃꯦꯕ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯤꯡ ꯂꯦꯗꯤꯁ ꯍꯣꯁꯇꯦꯜꯅ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯍꯦꯟꯗꯤꯀꯦꯞꯀꯤ ꯉꯥꯛꯇ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯃꯨꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯍꯦꯛ ꯃꯨꯠꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯃꯨꯛ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯌꯨꯇꯤꯂꯥꯏꯖ ꯑꯃꯨꯛ ꯇꯧꯔꯛꯄꯅꯦꯕ ꯔꯤꯒꯨꯂꯔ ꯇꯥꯕꯁꯤ 95ꯒꯤ ꯑꯥꯒꯁꯇ ꯇꯥꯏ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯀꯦꯅꯦꯟꯕꯨ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗꯨ ꯇꯥꯕ ꯑꯗꯨꯗꯒꯤ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯌꯨꯇꯤꯂꯥꯏꯖ ꯑꯃ ꯇꯧꯔꯛꯄ ꯀꯦꯟ ꯑꯦꯟ ꯕꯦꯝꯕꯨ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯈꯤꯕ ꯃꯈꯣꯡ ꯁꯣꯝꯈꯤꯕ ꯁꯥꯇ꯭ꯔ ꯈꯔꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯤ ꯁꯥꯇ꯭ꯔꯗꯤ ꯌꯥꯝ ꯂꯩꯗ ꯑꯗꯨꯗꯤ ꯍꯦꯄꯤ ꯁꯟꯒꯥꯏ ꯂꯩ ꯑꯗꯨ ꯃꯣꯏꯁꯦ ꯌꯥꯝ ꯌꯥꯝꯃꯤꯗ ꯌꯥꯝꯕꯗꯤ ꯃꯁꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯕꯅꯤꯅ ꯃꯣꯏ ꯑꯗꯨꯝ ꯐꯖꯅ ꯍꯩ ꯍꯧꯖꯤꯛꯁꯤ ꯄꯣꯠ ꯆꯩ ꯌꯣꯜꯂꯒ ꯄ꯭ꯔꯗꯛꯁꯟꯁꯤ ꯃꯥ ꯌꯣꯜꯂꯒ ꯃꯁꯥ ꯂꯣꯟꯖꯔꯒ ꯌꯣꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯖꯔꯤ ꯂꯩ ꯁꯥꯕ ꯕꯥꯁꯀꯦꯠ ꯂꯣꯟꯕ ꯃꯣꯔꯥ ꯁꯥꯕ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯦ ꯃꯔꯨꯑꯣꯏꯅ ꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯅ ꯇꯝꯕꯤꯌꯦ ꯀꯔꯝꯕ ꯃꯇꯝꯗ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯈꯤꯕ ꯂꯣꯏꯅꯕꯤꯒꯤ ꯃꯇꯥꯡꯗꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯁꯤ 95 ꯅꯕꯦꯝꯕꯔ ꯑꯩ ꯀꯩꯅꯣꯁꯤ ꯋꯥꯏꯐꯁꯤ ꯈꯅꯥꯝ ꯂꯩꯇꯦꯟ ꯈꯅꯥꯝ ꯂꯩꯁꯤ ꯃꯆꯤꯟꯁꯤꯗꯩꯅꯤ ꯁꯒꯣꯜꯁꯦꯟ ꯅꯤꯉꯣꯜ ꯏꯕꯦꯇꯣꯝꯕꯤ ꯏꯆꯥꯅꯨꯄꯥ 2 ꯂꯩꯔꯦ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯁꯦꯠ ꯇꯧꯔ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯝꯕꯁꯤꯅ ꯁꯥꯏ ꯃꯅꯨꯡꯗ RCI ꯇꯧꯔꯤ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯐꯅ ꯂꯩꯗꯨꯅꯁꯨ ꯑꯋꯥ ꯄꯣꯊꯥꯕ ꯃꯤꯀꯨꯞꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯑꯣꯏꯅ ꯍꯣꯕꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯖꯕ ꯊꯕꯛ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯏ ꯍꯩꯅꯕꯤ ꯊꯝꯃꯤ ꯀꯦꯁꯣꯁꯤꯡꯒꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯅ ꯑꯋꯥ ꯄꯣꯊꯥꯅꯕ ꯄꯥꯝꯕꯩ ꯑꯣꯏꯔꯤꯕ ꯁꯤ ꯍꯣꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯔꯦꯗꯤꯑꯣ ꯇꯥꯕ ꯍꯥꯏꯁꯤ ꯇꯥꯔꯦ ꯔꯦꯗꯤꯑꯣ ꯇꯥꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤꯗꯤ ꯍꯩꯖꯗꯦꯀꯣ ꯑꯗꯨꯒ ꯇꯥꯕꯗꯤ ꯌꯥꯝ ꯍꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯥꯔꯤꯒꯤ ꯂꯤꯔꯕ ꯂꯩꯀꯣꯜꯒꯤ ꯈꯨꯏꯔꯕ ꯂꯩꯔꯪ ꯇꯦꯛꯈꯠꯂꯣꯔꯒꯅ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯨ ꯌꯥꯝ ꯇꯥꯖꯅꯤꯡꯉꯤ ꯏꯁꯩ ꯉꯪꯕꯗꯤ ꯍꯩꯖꯗꯦꯀꯣ ꯂꯤꯔꯕ ꯂꯩꯀꯣꯜꯒꯤ ꯈꯨꯏꯔꯕ ꯂꯩꯔꯪ ꯂꯤꯔꯕ ꯂꯩꯀꯣꯜꯒꯤ ꯈꯨꯏꯔꯕ ꯂꯩꯔꯥꯡ ꯇꯦꯛꯈꯠꯂꯣ ꯄꯨꯡꯒꯤ ꯅꯣꯡꯍꯧ ꯂꯥꯛꯂꯦ ꯀꯪꯂꯕ ꯇꯨꯔꯦꯜꯒꯤ ꯆꯤꯔꯕ ꯏꯆꯦꯜ
haurai mai lai jin cholo lirabalai kolgi kuirabalai ra Pame pusa tudi anauba mayo songarani lirabalai kolgi kuirabalai ra Tukhadlo ashagi mangaluri ngai Mallab mandir gi lab mairi Tukhadlo ashagi mangaluri ngai Tatlab sariki samhaura mari Kinghauro malangna tanthari ngai Lirabalai kolgi kuirabalai ra Khadlo kumbi nong hau lagme kanglab turelgi tirabaite I hauroi mai lai jena cholo lirabalai kolgi tirabalai ra Yumgi awat apa kupna senajarakpa kudung chadaba kayagi marakta nongmagi chara tanabasu hotnaba angang semnaba angamba thakta hotnaba mayam sigi waroshin oina tungda kari kari asa thamliba kesogumna mit udabagi kudung chadaba mayoknariba loinana atai atopa akhanna pithorakpa differently able singda kari wafum thamningliba khaminasi mahaki nunggi oiba warol sing ai ngasai mai pak pa ngamjadri na haibado isa sing sema loidriba isa di pidin chale adu isa sema loi hodri hoji mai tami moi gi mai pak pa moi gi mi or matam ba ko ai ngai dun lai rai tare ai han de na angang thing da dum oza we ngai de na advice na na pi mi mana do ko ji he na hona ga dam ni kan hona ga dam ni kan hona ro kan ko mai ja ga dam ni ha na sing ba advice dum kha ga de num pi re hona ba hi da lu gren he ngami ngai de mateng pang ge num khan ni kale ai gi tung tarpa punsidati angang sing sigi koi mi mana do ai gumba moi sing sigi he ngami ngai mateng pang hona ge nai khanjari Hawaibam keso singi loinabi thauna pharabi pukchel chaubi nupi oibi amagi chap chaba khudam utlibi maitai ningolni karamba punsigi tangkakta kesoga thengnakiba kamdona punsi lenminnarage khankhiba yumgi maikaidagina kari kari karamba mawong ulakhiba mahakna asumna phongdokli aise sagon sem ningon hawaibam ongbi betombi ai sagol baka nam bazar dagini aduga lairiba mafam jina khaman khongam patlain da khamanda yumban jabani aduga hanadi
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯔꯤꯇꯥꯌꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗꯗꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯦꯕ ꯀ꯭ꯋꯥꯇꯔꯗ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯀ꯭ꯋꯥꯇꯔꯗꯣ ꯀꯟꯗꯦꯝ ꯇꯥꯔꯦ ꯁꯤꯗꯣꯛꯑꯅꯤ ꯅꯣꯏ ꯃꯇꯝ ꯈꯔ ꯚꯔꯥ ꯊꯤꯔꯒ ꯂꯩꯌꯣꯅ ꯍꯥꯏꯕꯗꯒꯤ ꯚꯔꯥꯗ ꯊꯤꯗꯣꯛꯈꯤꯗꯧ ꯄꯩꯁꯥꯗꯣ ꯏꯁꯦꯡ ꯁꯦꯡꯅ ꯄꯩꯁꯥꯁꯦ ꯂꯩꯇꯕꯅꯤꯅ ꯊꯤꯗꯣꯛꯈꯤꯗꯧꯕꯗꯨ ꯄꯥꯝꯃꯨꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯃꯆꯤꯟꯁꯤꯗ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯁꯤꯗꯩꯁꯤꯗ ꯃꯆꯤꯟꯁꯤꯗ ꯍꯣꯇꯦꯜꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯁꯟꯕꯅꯦ ꯃꯥꯁꯨ ꯀꯣꯂꯦꯖꯇ ꯑꯣꯔꯦꯟꯇꯦꯟꯗ ꯇꯝꯕ ꯑꯩꯁꯨ ꯑꯣꯔꯦꯟꯇꯦꯟꯗ ꯇꯝꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤꯗꯤ ꯁꯨꯝ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯦ ꯔꯤꯗꯔ ꯑꯃꯒꯤ ꯔꯥꯏꯇꯔ ꯑꯃꯒꯤ ꯃꯈꯥ ꯁꯨꯝ ꯄꯣꯟꯕꯅꯤꯅ ꯑꯗꯨꯗ ꯁꯨꯝ ꯊꯦꯡꯅꯈꯤꯕꯗꯒꯤ ꯑꯩꯁꯦ ꯄꯨꯛꯅꯤꯡꯁꯤꯗ ꯑꯎꯕ ꯃꯌꯥꯝꯗꯤ ꯃꯥꯟ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯅ ꯑꯗꯨꯗ ꯑꯩꯅ ꯎꯗꯕꯁꯤꯃꯗꯤ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯀꯩꯅꯣ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯃꯈꯛꯀꯤꯗꯤ ꯈꯖꯤꯛꯇꯪ ꯁꯦꯝꯒꯠꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯛꯈꯤꯕꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗꯗꯤ ꯍꯦꯟꯗꯤꯀꯦꯞ ꯑꯃꯗ ꯂꯩꯕ ꯍꯥꯏꯁꯦ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯌꯥꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯕꯗꯣ ꯌꯥꯅꯤꯡꯗꯕꯁꯤꯅ ꯅꯝꯅ ꯆꯠꯂꯦꯕ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯗꯨꯅ ꯃꯗꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯖꯜꯂꯛꯄꯅꯤ ꯆꯍꯤ ꯐꯥꯗꯦ 95 ꯅꯕꯦꯝꯕꯔꯗ ꯍꯣꯡꯉꯤꯅꯤ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨ ꯑꯩꯒꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯃꯇꯝꯗ ꯑꯩ ꯄꯣꯛꯄ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯈꯛꯇꯤ ꯂꯩꯌꯦꯕ ꯃꯁꯥ ꯑꯩꯈꯣꯏꯅ ꯄꯤꯕ ꯅꯠꯇꯕꯅꯤ나 ꯃꯁꯥꯅ ꯆꯠꯈꯤꯕ ꯃꯐꯝꯗꯗꯤ ꯏꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯆꯠꯄ ꯃꯐꯝꯗ ꯑꯩꯈꯣꯏ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯅꯤ ꯃꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯃꯗꯨ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯑꯗꯨꯝꯕꯗꯣ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯡꯕꯤꯈꯤꯕꯅꯤ ꯂꯨꯍꯣꯡꯕꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯀꯔꯝꯕ ꯃꯒꯨꯟꯕꯨ ꯏꯕꯦꯇꯣꯝꯕꯤꯅ ꯅꯨꯡꯁꯤꯅ ꯁꯣꯡꯖꯕ ꯃꯆꯥꯅ ꯀꯝꯗꯧꯅ ꯋꯥꯔꯛꯄ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯒꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯕ ꯃꯁꯤ ꯃꯤ ꯑꯃꯗꯁꯨ ꯑꯗꯨꯝ ꯂꯩꯕ ꯄꯣꯠꯅꯤꯗ ꯑꯩꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯑꯩ ꯊꯥꯒꯠꯆꯅꯤꯡꯗꯦ ꯑꯗꯣ ꯃꯍꯥꯛꯀꯤ ꯋꯤꯟ ꯀꯟꯕ ꯈꯟꯈ꯭ꯔꯒ ꯍꯣꯡꯗꯕ ꯑꯃꯈꯛꯇꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯁꯨ ꯍꯦꯛ ꯍꯣꯡꯗꯣꯛꯑꯦꯕ ꯃꯣꯏꯗꯗꯤ ꯑꯗꯨ ꯌꯥꯗꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯅꯤꯡꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯨ ꯄꯥꯡꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯈꯛ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯃꯥꯏ ꯑꯄꯥꯝꯕꯁꯤꯗ ꯑꯗꯨꯝ ꯇꯨꯡ ꯏꯜꯂꯒ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯗꯣ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯗꯨꯝ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯑꯩꯁꯨ ꯑꯉꯥꯡ ꯋꯥꯔꯛꯄꯁꯦ ꯃꯄꯥꯅ ꯍꯥꯏ ꯑꯩꯗꯤ ꯄꯥꯡꯒꯜ ꯂꯩꯇꯕꯅꯤꯅ ꯅꯣꯏ ꯅꯁꯥꯅ ꯈꯪꯅ ꯇꯧꯀꯣ ꯍꯥꯏꯅ ꯑꯉꯥꯡꯗ ꯑꯗꯨꯝ ꯍꯥꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯤꯗ ꯕꯕꯥꯒꯤ ꯐꯤꯕꯝꯁꯤ ꯅꯈꯣꯏꯅ ꯌꯦꯡꯉꯒ ꯑꯗꯨꯗ ꯉꯥꯎꯁꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄꯗ ꯃꯄꯥꯁꯤꯅ ꯃꯁꯥꯁꯦ ꯁꯣꯟꯕ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯃꯆꯥꯁꯤꯡꯁꯦ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯤꯅ ꯍꯥꯏꯍꯟꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯑꯉꯥꯡꯈꯩꯗ ꯍꯥꯏꯖꯔꯤꯁꯦ ꯉꯥꯡꯉꯤꯁꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯅꯁꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯉꯥꯡꯁꯤꯃꯅ ꯅꯨꯡꯗꯥꯡ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗ ꯑꯀꯤꯕ ꯐꯥꯎꯗꯦ ꯆꯥꯎꯊꯣꯛꯄ ꯅꯥꯄꯟꯗꯤ ꯅꯠꯇꯦꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯗꯨꯐꯛꯇꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯃꯥꯟꯅꯕꯅ ꯍꯤꯗꯥꯛ ꯊꯛꯑꯒ ꯁꯥꯎꯔꯒ ꯃꯗꯨ ꯅꯪ ꯀꯧꯅꯔꯣꯏꯅ ꯍꯜꯂꯛꯑꯦꯕ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩ ꯃꯁꯤꯒꯤꯗꯤ ꯑꯀꯤꯕ ꯂꯩꯇ꯭ꯔꯤ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯇꯤ ꯊꯣꯏꯗꯣꯛꯄ ꯑꯩꯅꯕꯨꯗꯤ ꯆꯠꯊꯣꯛꯎꯕ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔ ꯀꯔꯤ ꯇꯧꯏ ꯈꯪꯗꯕꯅꯤꯅ ꯍꯣꯁꯇꯦꯜ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯁꯨ ꯍꯣꯁꯇꯦꯜꯗ ꯇꯥꯏꯀꯨꯟꯗꯣ ꯆꯥꯟꯅꯔꯝꯃꯦ ꯃꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯋꯥꯡꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯃꯌꯥꯝꯁꯤꯗ ꯑꯩꯗꯤ ꯑꯗꯨꯝ ꯑꯣꯖꯥꯗꯁꯨ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯁꯤꯡꯗꯁꯨ ꯍꯜꯂꯛꯇ꯭ꯔ ꯑꯉꯥꯡꯁꯦ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯐꯨꯍꯧ ꯍꯥꯏꯖꯕ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛꯐꯥꯎꯗ ꯀꯔꯤꯝꯇ ꯊꯦꯡꯅꯗꯦ ꯏꯆꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯉꯥꯡ ꯀꯩꯅꯣꯁꯤꯗ ꯐꯨꯗꯣꯏꯅꯣꯅ ꯍꯥꯏꯕꯤꯌꯦꯕ ꯃꯣꯏꯅꯁꯨ ꯅꯣꯡꯃ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯦ ꯍꯣꯁꯇꯦꯜꯗ ꯁꯥꯟꯅꯕ ꯆꯪꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯊꯛꯀꯤ ꯑꯍꯟꯅꯤꯀꯣ ꯊꯣꯃꯥꯁ ꯅꯣꯏ ꯕꯕꯥꯁꯦ ꯃꯃꯤꯠ ꯇꯥꯡꯉꯦꯌꯦ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤꯗ ꯑꯗꯣ ꯃꯥꯗꯤ ꯍꯦꯛꯇ ꯇꯦꯟꯁꯟꯗ ꯃꯃꯤꯠ ꯇꯥꯡꯉꯦ ꯍꯥꯏꯔ ꯆꯨꯝꯅ ꯅꯨꯡꯁꯤꯗꯗꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯐꯠꯅꯔꯨꯔꯕꯖꯥꯠꯅꯦ ꯑꯗꯣ ꯑꯣꯖꯥꯁꯤꯅ ꯈꯥꯝꯗꯣꯛꯑꯦꯅ ꯄꯥꯎ ꯂꯥꯛꯑꯦꯕ ꯑꯩꯅ ꯍꯦ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯈꯠꯅꯒꯅꯨ ꯕꯕꯥꯅ ꯎꯗꯕꯗꯨꯕꯨ ꯑꯗꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯗ ꯅꯪ ꯅꯁꯥꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕꯅꯤꯅ ꯕꯕꯥꯒꯤ ꯀꯩꯅꯣꯁꯤ ꯅꯆꯤꯟ ꯅꯥꯎꯆꯪꯗꯅ ꯉꯥꯛꯀꯗꯕꯅꯤ ꯕꯕꯥꯁꯤꯅ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯃꯗꯨꯒꯤ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯊꯕꯛꯁꯦ ꯇꯧꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯄꯨꯈꯠꯀꯦ ꯍꯥꯏꯅ ꯅꯣꯏ ꯈꯜꯂꯣ ꯍꯥꯏꯕ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃꯇ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯤꯅ ꯇꯧꯔꯒꯁꯨ ꯃꯣꯏꯅ ꯁꯥꯎꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯄꯥꯁꯤ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯃꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯗꯨꯝ ꯈꯪꯍꯜꯂꯦ ꯅꯣꯏ ꯑꯗꯨꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯤꯡꯁꯤꯡꯉꯨꯀꯣ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯈꯤꯕ ꯀꯔꯤ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯈꯤꯕ ꯅꯤꯡꯍꯟꯅꯕꯅ ꯀꯌꯥꯃꯨꯛ ꯊꯦꯡꯅꯈꯤꯕ ꯑꯔꯣꯏꯕꯗ ꯀꯔꯤꯗ ꯂꯦꯞꯈꯤꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯕꯦꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯂꯤꯔꯤ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯋꯥꯅ
ꯋꯥꯅ ꯍꯥꯏꯕ ꯇꯥꯕꯅꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯄꯥꯁꯤꯅ ꯑꯁꯨꯃꯥꯏꯅꯒ ꯃꯤꯠ ꯎꯗꯗꯅ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯠ ꯍꯥꯞꯄ ꯌꯥꯔꯗꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯌꯦꯡꯉꯦꯕ 2008-9ꯗ ꯑꯣꯏꯔ ꯃꯥꯅ ꯑꯗꯨꯗ ꯔꯣꯃꯦꯟꯖꯤꯁꯤꯅ ꯍꯥꯏ ꯔꯥꯏꯠ ꯁꯥꯏꯠꯁꯤꯗꯤ ꯐꯦꯜ ꯑꯣꯏꯔꯦ ꯃꯔꯤꯁꯦ ꯂꯦꯐꯁꯤꯗꯤ ꯈꯤꯇꯪ ꯍꯤꯡꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩ ꯃꯥꯗꯨꯔꯥꯏꯗ ꯑꯃꯨꯛꯇꯪ ꯆꯠꯂꯣꯗꯤ ꯍꯥꯏꯌꯦ ꯃꯥꯗꯨꯔꯥꯏꯗ ꯆꯠꯂꯦ ꯃꯥꯗꯨꯔꯥꯏꯗ 9ꯁꯤꯗ ꯃꯥꯗꯨꯔꯥꯏ ꯇꯥꯅ ꯑꯃꯨꯛ ꯆꯠꯂꯦ ꯑꯁꯦ ꯆꯠꯂꯒ ꯃꯥꯗꯨꯔꯥꯏꯁꯤꯗ ꯑꯃꯨꯛ ꯑꯁ ꯌꯥꯝ ꯌꯥꯔꯔꯣꯏ ꯍꯥꯏꯔꯦ ꯃꯥꯗꯨꯔꯥꯏꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯉꯥꯡ ꯏꯆꯥ ꯅꯨꯄꯥꯁꯨ ꯄꯤꯛꯏꯌꯦꯕ ꯃꯇꯝꯗꯨꯗ ꯄꯤꯛꯄꯅꯤꯅ ꯑꯩꯅ ꯃꯤꯁꯤꯁꯨ ꯄꯨꯅꯅꯕ ꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯥꯏꯁꯤꯗ ꯀꯔꯥꯇꯤ ꯁꯥꯟꯅꯕ ꯑꯉꯥꯡ ꯅꯦꯁꯅꯦꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯑꯉꯥꯡ ꯑꯃ ꯂꯩ ꯃꯥꯁꯦ ꯆꯦꯔꯥꯡ ꯂꯩꯀꯥꯏꯗꯩꯅꯤ ꯃꯥꯁꯦ ꯄꯨꯔ ꯆꯠꯂꯤꯅꯦꯕ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯀꯩꯅꯣ ꯃꯐꯝꯁꯦ ꯂꯩꯌꯦꯅ ꯇꯧꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃꯨꯛ ꯃꯤꯠ ꯈꯛꯇꯒꯤ ꯑꯃ ꯂꯩꯅꯅꯦ ꯑꯗ ꯆꯠꯁꯤ ꯍꯥꯏꯔ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯠꯂꯁꯤ ꯌꯦꯡꯉꯒꯦ ꯍꯥꯏꯅ ꯑꯩꯁꯦ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯁꯦꯟꯇꯔꯁꯤꯗ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯣꯝꯗꯒꯤ ꯃꯗꯨꯔꯥꯏꯗꯩ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯍꯥꯏꯌꯦ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯔꯥꯏꯠꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯂꯦꯐ ꯁꯥꯏꯠꯁꯤꯗ ꯃꯤꯠ ꯃꯔꯤꯁꯤꯗ ꯕꯦꯇ꯭ꯔꯤ ꯃꯆꯥ ꯑꯃ ꯍꯥꯞꯀꯅꯤ ꯃꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯃꯆꯥꯁꯤ ꯖꯔꯃꯟꯗꯒꯤ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯥꯔꯖ ꯌꯥꯎꯗꯕꯗ ꯃꯤꯠꯁꯤ ꯍꯧꯖꯤꯛꯀꯤ ꯕꯦꯇ꯭ꯔꯤ ꯈꯛꯁꯤꯗ ꯃꯇꯝꯗꯨꯗ ꯑꯩꯅ 2009ꯗ ꯆꯠꯄꯁꯤꯗ $1.5 ꯍꯥꯏꯌꯦ ꯑꯣꯄꯔꯦꯁꯟ ꯆꯥꯔꯖ ꯌꯥꯎꯗꯅ ꯐꯔꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯍꯪꯉꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯤꯁꯤꯗ ꯍꯪꯕꯁꯤꯗ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯔꯣꯏ ꯃꯗꯨꯗ ꯇꯧꯔꯒ ꯂꯥꯏꯐ ꯇꯥꯏꯝ ꯎꯗꯧꯕ ꯅꯠꯇꯕ ꯊꯥ 3 ꯎꯒꯗꯕ ꯍꯧꯖꯤꯛꯀꯤ ꯕꯦꯇ꯭ꯔꯤꯁꯦ ꯍꯥꯞꯄꯒ ꯊꯥ 3 ꯈꯛꯇ ꯕꯦꯇ꯭ꯔꯤ ꯍꯥꯞꯄꯒ ꯀꯥꯕꯛ ꯁꯥꯕꯛ ꯎꯔꯦ ꯂꯥꯏꯕꯛ ꯐꯔꯦꯅ ꯈꯜꯂꯒꯁꯦ ꯑꯃꯨꯛ ꯄꯩꯁꯥꯗꯣ ꯂꯩꯔꯛꯇ꯭ꯔ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯎꯔꯣꯏ ꯑꯗꯨꯏꯁꯨ ꯑꯉꯥꯡ ꯁꯦꯝꯅꯕ ꯊꯝꯒꯅꯤꯅ ꯑꯗꯨꯗꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯦ ꯂꯝ ꯀꯣꯏꯔꯨꯔꯒ ꯑꯣꯏꯅ ꯍꯜꯂꯛꯑꯒ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯗ ꯌꯦꯡꯁꯤ ꯌꯥꯗ꯭ꯔꯗꯅ ꯑꯗꯨꯝ ꯂꯦꯜꯂꯛꯏꯁꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯉꯥꯡꯈꯩꯁꯤꯗ ꯈꯪꯍꯜꯂꯦ ꯆꯥꯎꯔꯒ ꯕꯕꯥꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯨꯔꯨꯔꯕꯅꯤ나 ꯅꯣꯏꯅꯅꯦ ꯃꯗꯨ ꯉꯝꯅꯅꯕ ꯃꯦꯟꯈꯠꯂꯛꯀꯗꯕꯅꯤ ꯉꯥꯛꯀꯗꯕꯅꯤ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯕꯗꯣ ꯍꯤꯡꯗꯅꯕ ꯅꯈꯣꯏꯅ ꯑꯃꯨꯛꯇꯪ ꯐꯨꯒꯠꯂꯛꯅꯅꯕ ꯍꯣꯠꯅꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯦꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯏꯁꯣꯔꯗ ꯊꯧꯅꯤꯔꯤꯅꯤ ꯃꯊꯪ ꯃꯄꯣꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯄꯨꯟꯅ ꯄꯣꯛꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯅ ꯏꯁꯣꯔꯗ ꯊꯧꯅꯤꯔꯒ ꯅꯨꯡꯉꯥꯏꯕ ꯃꯄꯣꯛ ꯑꯝꯇꯪ ꯃꯊꯪꯒꯤ ꯃꯄꯣꯛꯁꯤꯗꯗꯤ ꯃꯣꯏ ꯕꯕꯥꯒꯤ ꯃꯤꯠꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯦꯟꯗꯤꯀꯦꯞ ꯕ꯭ꯂꯥꯏꯟ ꯅꯠꯇꯅ ꯑꯃꯨꯛꯇꯪ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯎꯕ ꯐꯪꯉꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯍꯤꯡꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯁꯣꯔꯗ ꯅꯤꯔꯤ ꯍꯧꯖꯤꯛꯇꯤ ꯁꯤ ꯅꯠꯇꯅ ꯏꯁꯣꯔꯗ ꯇꯥꯏꯅꯕ ꯇꯥꯏꯕꯪꯁꯤꯟ ꯃꯄꯨꯗ ꯇꯥꯏꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯂꯩꯔꯤ ꯑꯩꯒꯤꯁꯨ ꯃꯪꯂꯥꯟ ꯀꯌꯥ ꯑꯇꯤꯌꯥ ꯁꯣꯛꯅ ꯄꯥꯏꯅꯕ ꯏꯁꯥꯗꯤ ꯌꯥꯎꯗ ꯂꯦꯞꯇꯅ ꯍꯣꯠꯅꯩ ꯃꯪꯐꯥꯎꯅꯅꯕ ꯑꯁꯣꯟꯕ ꯀꯌꯥ ꯂꯩꯗꯨꯅꯁꯨ ꯁꯤꯡꯅꯕ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯊꯦꯡꯅꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯅꯤꯡꯍꯟꯅꯕꯗꯤ ꯂꯩꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯎꯠꯂꯝꯒꯅꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯟꯕ ꯂꯩꯇ ꯑꯩꯒꯤ ꯊꯧꯅꯥ